Mayam Bukurum Adom Yang Biribasi Impact News ni ay MOMOKA SALAM na hausi pungza si Fauki Marueba Pausing Miam de Pizari. Gwaltabi Taudoki Mayokta All Manipur Working Journalists Union Amasung Editors Guild Manipur na Changsilakpa Khongjangi Sharuk ama oina Impact News na su break the silence over Gwaltabi haiba kholaw asi sagatli. Afaba lambi haiba asi miyam gi chathok chasinda yamna maru oi lambi phatrabadi miyam gi chathok chasinda khudong chadaba mayok na hanbata natana anaba singbu hospital tamna layeng nabagi dama pukhalakpa matamda khudong thiba nanghandaba nate ana layeng gi chathok chasin tawbada yamna maru oiba lambi ama oiriba rims hospital lambi gi matangda impact news ki reporter git mitei amasung camera person laimayum subastagi paudam ama Rims Hospital asi leibak asigi oina awang nong pokke masak nairaba ikai khumnaningai oiraba hospital singi manungda ama oiri masing matakta hospital haibasi taibang semba mapu mahaki mityang makhada leiba miyoibagi punsibu asibagi khayatagi kanba ngamba laisangni haina miyoiba khunaina thajanariba mafam amani haibada haimanba thokloi adubu asigumba laisanga pangkhak oiraba Rims Hospital yaruknabagi yamna maru oiba lambi oiriba nagamapal lambi dagi Rims Hospital yauba lambi amasung uripok lambi dagi Rims Hospital takheba lambi gi phibam asi asuki matik phibam soklaba lambi sing haibadu oiri lambi sing asigi oiriba phibam asina anaba sing purakpada hospital da matam chana yauba ngamdabagi khudong sadabagi mathakta hospital yaudringaida pamdaba thodok sing thokpagi khudong sadaba kaya miyam mapungmoina anaba yauna anabagi imung manunggi miyoi singda thengnari lambi sing asigi oiriba phibam sing asiga mari lainana miyoi amana Rims Hospital yaubugi maruiba lambi sing nagamapal dagi Rims Hospital yauba lambi amasung uripok dagi Rims Hospital takhiba lambi gi phibam asi asuki matik phibam phatre hairaduna lambi asi athubada semaningbagi wafam yauna lambi asida sathok sasin yauna hiram kayada thengnariba khudong sadaba sing phongdorakli koi Rims ki road chi lambi je atuki matik yamna phatre akoi phun lok thungbana loire public khudimak yade are dukan sing keki phami kholi baju dukan phamba ngamdre haitare phun myam jina kangkiro laktingai sida Rims road haiba mafam emergency line sida masi hana tang sengat pi oina haijari lambi je mase kuire sembi daba sarkar na ko uribo ki MLA na ju sem daba thangoi MLA na ju sem daba akoi di sorong maya leibni na akoi di upun na chabna loire khudong tibe am thoe nung kapsel ko ma ko ma ku chokba mase ana ek lakpada asoiba ngam yam gawbugi kanu sit leira nupi da har koi mirom bi kari kari lakma matam yamna ware lambi je yamna sokpuni na ko ase governor na thunauti yengbiu akoi lambi je yarigidi kitang thun sembi ba sidani koina haijari je lambi asigi phibam phattabagi mathakta lambi asigi nak yatta gari kaya khamjinduna thambana hiram kayada thengnariba khudong sadaba sing palladuna masi koknaba wafam yauna lambi asi athubada sembi nabagidamak laingak ki pungning singsilakli lambi se aduki matik phatre anabagi lambi ne na khangnariba lambi lifeline ji anaba ma chatpa matamda aduki matik masa nungairam draba chu hena nungaitre anaba si chatpa matamda hena khudong thiningai oirangani yellow mairom se gari khamchalani akhoi kadai dino bachatoi se phatringai marak si reitra aduki matik problem oire traffic ti matam chana nomai gi duty topam topa round namtang chapiu yellow mairom gari kamaina khami kholi haiba to amte yengsi PR gi matam nina cancel authority na adum yengba ya ba thabak ngakta Hujik PR ne hare thataro musang to e hare adu council authority oriba sigi lambi sibu pairiba department sina yam thuna athuba da yengsen biu amaromda Rims Road ki lambi sing asida auto thoduna miyamda passenger service tawriba auto driver amanasu lambi asida thengnariba khudong sadaba kayagi matang palladuna lambi asi athubada afaba lambi ama oina semhaningbagi apamba wafam thamlakli asok jawkraba hospital asigi ana ayek purakpagi lambi oiriba Rims road ki lambi adagi uripok line haidokpagi lambi ani se adogi matik phatre ana ayek purakpa matamda ana basingsina awaba kya mayoknari nongju thadanabu laikhom lainang marakta oiba polhol ngata ngairabanina pendaba kayadi ngasi khakta nate mamangdagi horaga adum lairabani adun banam oraga akhoi laingakna athu matamda lambi si sembi ngai gi damakta pongni sinjanjari laingake aduga yaringkha athu matamda lambi sembi haibase ana ayek pura iba praja section khuding maki apambane Lengak amasung mari lainaba loisang singi maikai dagi state asigi maruiba lambi sing yauna
अतई लंबीसिंग कॉन्क्रीट रोड ओइना सेमलगनि हाइबगी वाफम लैरबसु मपुंग फाना पाइखिटपगी वाफमदि थबक ओइना उद्री मसिगी मथक्ता इम्फाल मयोलगी मरोइबा लंबीसिंग याउना मफम कयादा पोर्ट होल तना पिक थलबा फिबम सोकलबा लंबी कया स्टेट असिगी मफम कयादा लैरी मरम असिना स्टेट असिदा लैरिबा लंबीगी फिबम असी येंगलुरबदी कॉन्क्रीट रोड सेमलबसु सेमद्रबसु इम्फाल मयोलगी मरोइबा लंबीसिंग याउना पोर्ट होल तना पिक थलबा फिबम सोकलबा लंबी कया स्टेट असिगी मफम कयादा लैरिबा असी लैंगाक अमदी मरी लैनबा लोशंगसिंगना अफब लंबीसिंग ओइना सेमबगी तंगाई फदबा लैरी इम्पैक्ट न्यूज़ की दमा कैमरा पर्सन लाइमयूम सुभाष के लोइना पाउदम जरीबा गेट मितई इम्फाल स्टेट असिगी लॉ एंड ऑर्डर ngaknaba haiduna security force na tongan tongan ba mafam singda thi humbagi thabak chathaduna khusu khulai da natana lona thingraba lalholup kaya gi kadar sing fagat pangam le hairi khongthang asigi manung chana chuchanpur district ke churachanpur police station na konba ke jeljang manaki thangjing ching degi khulai khara fagat le hairi fagalaba khulai sing adugi manungda pompi ahum pompi ki ahangba sel ama detonator ahum magazine ga loina ba AK rifle ama single barrel shotgun ama 12 bore gi maru nipan IED cap ama Baofeng radio shed ani helmet ahum yauri hairi Thawbal district ke Hairok police station akon ba Salungfam bazar dagi lo na thingraba lalholop KYKL ge active cadre ni haiba mioi ani security force na khulai ka kona na fare hairi faraba cadre ani adu Kairan Bikhok mamang laikai dagi Kaisham Wilson amadi Khongjom sapam maning laikai dagi Thokjom sanathoi maitai ni makhoi ani dagi 9mm pistol ama 9mm ge maru ahum 36 number gi high explosive hand grenade ama seloina lupa lishing manga mobile phone ani phangle hairi Bisnupur district ke Moirang police station konba Fuwala Paton gi akoibadagi lona thingraba lalholup KCP nongdren khomba gi active cadre ni haiba Mioi ama security force na fare hairi farba mioi adu Fuwala ha dweller dage Moirang them Biramani Maitai alias Kanglai Purel chahi nifugat tarukni Imphal East ki Khurai Chairen Thong dagi lona thingraba lalholu Pripak Pro gi active cadre ni haiba mioi ama security force na fare hairi farba mioi adu Imphal East district ki Porompat police station na konba Larigem bam laikai Salam lairak dagi Telem Nauba Singh alias Teba chahi kungamapan ni hairi Manipur police ki kangbu amana Imphal East district ke Wangkhai Kaithel Asangbi dagi mioi ama nongmai maru amadi atopa potlam kharaga konana mayumdagi fare hairi faraba mioi adudi Thingujam Pravin Meitai Thingujam Parvin Singh chahi kunganipani mangondagi 9mm ge maru mapan 7.62 gi maru ama jacket amadi vest ka loina ba bulletproof iron plate ama TR cuff syrup bottle chamaga tarani thoi selo ina lupali shing kuntrani thoi ga chatruk iPhone ama Aadhar card ama SBI gi debit card ama fangle hairi Matang sois da break am lawjage break ki matung da laibak asida COVID-19 lai chat na ba ki chang hantarak pa ki pau amadi Manipur amasung malem ki tongan tongan ba I pau sing puduna lakjage Impact News pu mideng ta tuna laibiu Khanganjava Impact TV ki nungsijaraba local cable operator LCO singi mafam da khanganjari madudi thagi pifam thokpa bill tang tara manga fawagi manung da pithok piu kaigumba tang tara manga fawa da bill thido hawdrabadi tang tara taruk tagi disconnect tawba hawjaragani loinana Impact TV bu nungsibiduna mideng tabiriba subscriber singna su thagi bill tang tara fawa da isa gi mari leina ba LCO singa pithok pina ba ningsingjari khanganjari ba manager Impact TV Mayam bu amuka hana taram na oksari bulletin asigi makata ba pau miyam de pizari levaga sigi oina hauki ba pungkun ga mari gi manung da COVID-19 gi anauba case kun ga ni thoi lakhra su apun ba active case ki masing chani kuntra humdoi da hantarakre COVID-19 na maram oiraga hauki ba pungkun ga mari asida mioi amata laikide hauzik fawda COVID-19 na maram oiraga laikida ba mi gi masing chama ga humbudra ma thoi da lairi Haukiba pungkun gamari asida COVID-19 dagi mioi yankhai mathoi fagalaktuna discharge tawkibaga loinena hauzik fawda laibak asida COVID-19 dagi punna mioi lishing kun mapan ga chatret kun ga taruk fagalaktuna discharge tawkre hairi nakalama romda Manipur dang ngarang COVID-19 gi anoba positive case amata thengna khide haukiba pungkun gamari asida COVID-19 dagi mioi ama fagalaktuna discharge tawkibaga loinena apunba active case ki masing tarada lairi Integrated Disease Surveillance Program IDSP gi report matung inna
Hauzik fauvada COVID-19 dagi fagalaktuna discharge tawhiba migi masing 392 sukre. Hauzik lairiba positive case taramak home isolation tawduna lairi hairi. Students Home Danamanjuri University haina mingthonba Danamanjuri University Students Union ge office sangakhre University SC ge ahanba Students Union office adu University SC ge Vice Chancellor Professor W Chan Babu University SC ge Students Welfare ge Din Professor TS Ravukanta Singh amadi DMUSU ge President Chalamba Khangembam na hangdokhibani Thauram aduda University SC ki tongan ba department ki din sing constituent college ki principal sing HOD sing official amadi mahairoi kayana saruk yaki Lions Club Oinam and Lions Club Nambol Lions Club International District ki kumjali shingani kungamanga kunga taruk fawbagi thaupuga ba board of directors sing wasak laukre thauram adu usakhang davi Oinam da leiva Oinam Public Hall da ngarang numidang pangthokibani thauram aduda District Lions Club asigi thaupugadaba thaumi singna charge sinakhi Hauzik sanabagi pauda Asia gi khwaidagi liraba football tournament Durand Cup ki match tangasi Indian Navy FT amati Real Kashmir anina lamba thenaragani hariba match asi ngasi nungthil pung mari taba matamda Imphal gi Kumalampak Man Stadium da sanagani tournament asigi ngasi sanagadaba ani shuba match tana Diamond Harbour FC amati BSF FT anina Numidang pung taret taba matamda Kolkata gi Kishore Bharati Kariganda sanagani tournament asi haukiba July kunga humdoi deki team kunga marina saruk yatuna athoi ahen tanari bani tournament asi gi ngarang sanakiba match ta Boroland FC na Karbi Along Morning Star bu Panjil ani amada Mohan Bagan Super Giant na Mohammedan SC bu Panjil ahum amada maithiba piki Matang swais da bulletin asi losinjare Manipur amasung malem gi tongan ba mafam sing da thokliba i paw sing gi dama impact news bu mideng taduna lebiu Impact TV ki outstanding due laiba LCO gi maming sing lauthok chari BN